Churachandpur District Police ke Kamuna ngarang numidang pung 8:40 rom taba matamda akhanaba paw ma fangbadagi chathakiba drive ta Churachandpur lambi paringi kangwai deki silver machugi auto car registration number MH14BK 5448 ta lakpa matai manau yauna miyoi ahum lupa lakh humdra manga romgi mamal oigadaba WY tablet listing tara manga ga konana Phare hairi Phare sing adu lilong Tyrian makongdagi MD Wahidur Rahman chahi nifutaret apokpa lekidraba Tayef Ali mahakiloina bi Sarita chahi kuntra manga amadi lilong haurebi makha lekai digi MD Mujahid chahi taramapan apokpa lekidraba MD Rafizuddin kawi MD Mujahid Gari adudagi driver ni hairi makhatana thizinbagi thabak chathabada ahanba Manipur rifle sa havija oiba hauzikna Kakching District Police Commando da attached tawduna leiba kaisamthong elangbam laikai dagi ashangbam Kesorjit Singh chahi nifu apokpa lekidraba A Satyabanta Singh escort torokpani haiba khangba ngambadagi police ki team adumakna asangbam Kesorjit Moirang lamkhai dagi Creta car registration number MN04A 5099 ga konana Phare hairi